ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ. ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯥꯟꯕ ꯀꯧꯕ ꯅꯤꯡꯊꯧ ꯑꯃꯅ ꯄꯥꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯉꯥꯟꯕ ꯐꯖꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯔꯝꯃꯤ. ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯐꯖꯕ ꯑꯃ ꯎꯔꯒꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ. ꯃꯁꯤꯅ ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯅꯨꯄꯤ 8 ꯂꯩꯔꯝꯃꯤ. ꯃꯍꯥꯔꯥꯅꯤ 8 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯇꯣꯝꯕꯤ ꯑꯣꯏꯔꯤꯕꯤ ꯂꯩꯁꯦꯝꯕꯤꯅ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯌꯥꯝꯅ ꯍꯦꯜꯂꯝꯃꯤ. ꯃꯁꯛ ꯃꯇꯧꯗ ꯅꯠꯇꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯂꯩꯕ ꯑꯃꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯁꯨ ꯍꯦꯟꯕꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯂꯩꯁꯦꯝꯕꯤꯅ ꯍꯦꯟꯅ ꯅꯤꯡꯅꯔꯝꯃꯤ, ꯃꯥꯒꯤ ꯋꯥꯇ ꯇꯥꯅꯤꯡꯂꯝꯃꯤ. ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯂꯩꯁꯦꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯎꯕꯗ ꯑꯇꯣꯞꯄ ꯃꯍꯥꯔꯥꯅꯤ 5 ꯑꯗꯨꯗꯤ ꯀꯂꯛꯄꯅ ꯂꯣꯏꯅꯔꯝꯃꯤ. ꯃꯁꯤꯅ ꯃꯈꯣꯏ 5ꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯩꯁꯦꯝꯕꯤꯕꯨ ꯇꯣꯉꯥꯟꯅ ꯏꯟꯊꯣꯛꯄꯤꯗꯨꯅ ꯊꯝꯕꯤꯔꯝꯃꯤ. "ꯏꯅꯥꯎꯁꯥ, ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯁꯨ ꯏꯄꯨꯔꯣꯏꯕꯅ ꯅꯨꯡꯁꯤꯐꯝ ꯈꯪꯂꯣꯏꯗꯧꯔꯤꯕꯅꯤ. ꯏꯅꯤꯡꯊꯧꯁꯨ ꯑꯇꯣꯝꯕꯤꯁꯤꯗ ꯈꯟꯗꯨꯅ ꯂꯩ. ꯑꯩꯈꯣꯏꯒꯁꯦ ꯑꯃꯠꯇ ꯈꯟꯕꯤꯗꯦ. ꯀꯣꯅꯨꯡꯒꯤ ꯋꯥ ꯈꯟꯅꯕꯗ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯇꯥꯕꯤꯗꯦ. ꯂꯩꯁꯦꯝꯕꯤꯅ ꯍꯥꯏꯕꯗ ꯇꯥꯗꯨꯅ ꯏꯟꯗꯨꯅꯇ ꯂꯩꯔꯦ꯫ ꯃꯗꯨꯗꯅꯤ ꯏꯆꯦ ꯅꯅꯥꯎ ꯑꯩꯈꯣꯏꯁꯨ ꯄꯦꯟꯖꯗ꯭ꯔꯤꯕꯁꯤ. ꯂꯩꯁꯦꯝꯕꯤꯅ ꯑꯩꯈꯣꯏꯗꯒꯤ ꯁꯛ ꯆꯨ ꯐꯖꯕ ꯀꯌꯥꯝ ꯍꯦꯜꯂꯗꯅ. ꯃꯥꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ. ꯑꯩꯈꯣꯏꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇꯅꯤ. ꯃꯥꯅ ꯀꯔꯤꯗ ꯍꯦꯜꯂꯤꯕꯅꯣ?" "ꯃꯥꯅꯤ, ꯏꯅꯥꯎꯅ ꯍꯥꯏꯕ ꯆꯨꯝꯃꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯏꯅꯤꯡꯊꯧꯒꯤ ꯃꯕꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯅꯕ ꯍꯣꯠꯅꯁꯤ. ꯃꯥꯅꯒ ꯍꯦꯜꯍꯟꯕ ꯌꯥꯄꯣꯠꯇꯦ." ꯃꯈꯣꯏ ꯃꯌꯥꯝ ꯉꯥꯡꯅꯔꯤꯕꯗꯨ ꯂꯩꯁꯦꯝꯕꯤꯒ ꯊꯪꯅꯔꯤꯕ 6 ꯁꯨꯕ ꯃꯆꯦ ꯑꯗꯨꯗꯤ ꯌꯥꯅꯤꯡꯂꯝꯗꯦ. ꯂꯩꯁꯦꯝꯕꯤꯕꯨ ꯃꯥꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯃꯤ. "ꯏꯆꯦꯁꯤꯡꯅ ꯈꯜꯂꯤꯕꯗꯣ ꯈꯔꯗꯤ ꯂꯥꯜꯂꯤ. ꯏꯅꯥꯎꯅꯨꯄꯤ ꯂꯩꯁꯦꯝꯕꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯆꯦ ꯑꯩꯈꯣꯏꯗ ꯑꯀꯥꯏꯕ ꯋꯥ ꯑꯃꯠꯇ ꯍꯥꯏꯈꯤꯕ ꯂꯩꯇꯦ. ꯑꯗꯨꯒ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯣꯅꯨꯡꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯟꯅꯕ ꯃꯇꯝꯗ ꯃꯥꯒꯤ ꯋꯥꯗ ꯇꯥꯔꯤꯕ ꯑꯗꯨꯗꯤ ꯏꯆꯦꯈꯣꯏꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯆꯠꯅꯕ ꯌꯥꯗꯕ ꯑꯣꯏꯕꯅ ꯏꯅꯥꯎꯒꯤ ꯂꯧꯁꯤꯡ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯕꯗꯒꯤ ꯂꯧꯔꯤꯕꯅꯤ. ꯃꯗꯨꯗ ꯍꯦꯟꯅ ꯂꯨꯅ ꯂꯧꯕꯤꯒꯅꯨ. ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ, ꯐꯅ ꯑꯗꯨꯝ ꯈꯟꯅꯁꯤ." "ꯍꯦ ꯑꯉꯥꯡ, ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯗꯒꯤ ꯂꯩꯁꯦꯝꯕꯤꯅ ꯍꯦꯟꯅ ꯈꯟꯖꯩ ꯍꯥꯏꯕ. ꯃꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ? ꯅꯪꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯀꯦ ꯈꯜꯂꯛꯂꯕꯗꯤꯅꯦ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯇꯥꯔꯛꯀꯅꯤ." ꯂꯩꯃ 5ꯗꯨ ꯋꯥꯈꯜ ꯆꯞ ꯃꯥꯟꯅꯩ. ꯃꯈꯣꯏꯅ ꯊꯣꯛꯄ ꯉꯥꯡꯗꯨꯅ ꯆꯠꯈꯤ. ꯃꯇꯝ ꯑꯗꯨꯗ ꯂꯩꯁꯦꯝꯕꯤꯁꯨ ꯃꯆꯦꯁꯤꯡꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯝꯃꯤ. "ꯏꯆꯦ, ꯀꯩꯗꯧꯔꯒꯦ ꯎꯪꯗꯨꯅ ꯂꯩꯔꯗꯤ? ꯏꯆꯦ ꯑꯇꯩꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦ?" "ꯂꯩꯁꯦꯝꯕꯤ, ꯅꯪꯅ ꯈꯟꯖꯔꯤꯗꯨꯒ ꯏꯆꯦ ꯑꯇꯩꯅ ꯇꯧꯔꯛꯏꯁꯤꯒ ꯌꯥꯝ ꯈꯦꯠꯅꯩ. ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯒꯤ ꯃꯈꯣꯏꯒ ꯇꯣꯏꯅ ꯄꯨꯟꯒꯦ ꯈꯟꯒꯅꯨ. ꯃꯈꯣꯏꯅ ꯍꯥꯏꯕ ꯋꯥꯁꯨ ꯄꯪꯂꯧ ꯂꯧꯒꯅꯨ. ꯃꯈꯣꯏꯁꯦ ꯑꯐꯕ ꯃꯤ ꯅꯠꯇꯦ. ꯏꯆꯦꯅꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯒꯦ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯄꯨꯛꯆꯦꯜ ꯑꯗꯨꯅ ꯌꯥꯔꯛꯇ꯭ꯔꯦ." "ꯏꯆꯦꯇꯅꯤ ꯅꯅꯥꯎꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯕ. ꯏꯆꯦ, ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯈꯪꯏ. ꯏꯆꯦ 5ꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯦ ꯍꯥꯏꯕ. ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜꯅꯣ? ꯏꯄꯨꯔꯣꯏꯕꯅ ꯑꯩꯗ ꯅꯠꯇꯅ ꯃꯈꯣꯏꯕꯨꯁꯨ ꯅꯨꯡꯁꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯤꯠꯇꯗꯤ ꯑꯩꯉꯣꯟꯗꯇ ꯏꯅꯤꯡꯊꯧꯅ ꯈꯟꯗꯨꯅ ꯂꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯜꯂꯤ. ꯃꯁꯤꯕꯨ ꯑꯩꯅ ꯀꯔꯤ ꯍꯥꯏꯔꯨꯒꯅꯤ? ꯐꯔꯦꯁꯦ ꯏꯅꯥꯎꯁꯤꯗꯤ, ꯅꯆꯦ ꯂꯩꯔꯤꯁꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨ. ꯃꯈꯣꯏ 5ꯅꯤ ꯍꯥꯏꯖꯕꯇꯅꯤ. ꯏꯅꯥꯎꯅ ꯄꯨꯝꯅꯃꯛ ꯍꯦꯜꯂꯤ. ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯑꯅꯤꯁꯨꯅꯦ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯂꯩꯒꯅꯤ." ꯁꯤꯖꯅ ꯃꯇꯝ ꯆꯨꯞꯄꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯥꯊꯕꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ 8ꯃꯛ ꯆꯞ ꯃꯥꯟꯅꯅ ꯃꯤꯔꯣꯜꯂꯝꯃꯤ. ꯅꯤꯡꯊꯧ ꯑꯗꯨꯁꯨ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ. "ꯂꯩꯃ ꯃꯌꯥ, ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯆꯥ ꯐꯪꯂꯒꯅꯤ. ꯃꯗꯨ ꯇꯥꯕꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯁꯨ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ. ꯑꯩꯒꯤꯗꯤ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯑꯣꯏꯒꯅꯤ ꯊꯥꯖꯩ. ꯏꯆꯥ 8ꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯑꯇꯣꯞꯄ ꯂꯩꯕꯥꯛꯅ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯂꯥꯟꯊꯦꯡꯅꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ." "ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤ ꯋꯥ ꯑꯃꯇ ꯍꯪꯖꯒꯦ." "ꯂꯩꯃ ꯑꯍꯜ, ꯀꯔꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯂꯤꯕꯕꯣ?" "ꯍꯌꯦꯡ ꯀꯣꯟꯅ ꯑꯩꯈꯣꯏ 8ꯃꯛ ꯂꯣꯏꯅ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯂꯛꯂꯕꯗꯤ ꯀꯅꯥꯒꯤ ꯃꯆꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯒꯗꯧꯔꯤꯕꯅꯣ?" "ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯏꯆꯥ 8ꯃꯛ ꯅꯨꯄꯥ ꯑꯣꯏꯔꯛꯂꯕꯗꯤ ꯏꯆꯥ 8 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯧꯁꯤꯡ ꯆꯥꯎꯕ ꯊꯧꯅꯥ ꯐꯕ ꯏꯆꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ." "ꯏꯅꯤꯡꯊꯧ, ꯑꯣꯏꯕ ꯐꯪꯍꯧꯗꯕ ꯅꯆꯥꯁꯤꯡ ꯑꯗꯨꯗꯤ ꯀꯝꯗꯧꯒꯅꯤ?" "ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯏꯆꯥ ꯉꯥꯛꯇꯅꯤ. ꯀꯣꯅꯨꯡꯗ ꯃꯈꯣꯏꯒꯤꯁꯨ ꯍꯛ ꯌꯥꯝꯅ ꯆꯥꯎꯅ ꯂꯩꯔꯤ." "ꯂꯩꯃꯁꯥ, ꯅꯈꯣꯏ ꯀꯔꯤꯒꯤ ꯋꯥꯈꯜ ꯋꯥꯔꯤꯕꯅꯣ? ꯏꯆꯥꯁꯤꯡꯕꯨ ꯃꯊꯪ ꯃꯅꯥꯎ ナꯏꯅ ꯑꯣꯏꯍꯜꯂꯨ ꯍꯥꯏꯔꯕꯁꯨ ꯑꯣꯏꯍꯟꯒꯅꯤ. ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯌꯥꯕ ꯃꯤꯍꯨꯠ ꯑꯗꯨ ꯈꯜꯂꯒ ꯑꯣꯏꯔꯕꯁꯨ ꯑꯣꯏꯍꯟꯒꯅꯤ. ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯂꯦꯞꯅꯔꯁꯤ." "ꯐꯒꯅꯤ ꯅꯤꯡꯊꯧ."
ꯂꯩꯃ ꯃꯉꯥꯗꯨ ꯃꯁꯥ ꯃꯁꯥꯒꯤ ꯃꯆꯥꯁꯤꯡꯒꯤ ꯈꯣꯞꯆꯤꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯌꯦꯡ ꯀꯣꯟꯅ ꯃꯆꯥꯁꯤꯡꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤꯡꯕꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯆꯦ, ꯍꯌꯦꯡ ꯀꯣꯟꯅ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯂꯛꯑꯦꯅ ꯈꯜꯂꯨ꯫ ꯀꯅꯥꯅꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯗꯣꯏꯁꯤꯕꯣ? ꯃꯗꯨꯗꯤ ꯑꯩꯅ ꯑꯍꯜꯅꯤ, ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯏꯆꯦ, ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯃꯄꯨꯟꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯔꯤꯁꯤꯕꯣ? ꯃꯁꯤꯒꯤꯗꯤꯅꯦ ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅ ꯑꯍꯜ ꯑꯣꯏꯔꯕꯅꯤꯅ ꯃꯁꯥꯅ ꯑꯣꯏꯕ ꯇꯥꯕꯅꯤ, ꯃꯗꯨꯗ ꯅꯈꯣꯏꯅ ꯌꯦꯛꯅꯐꯝ ꯊꯣꯛꯇꯦ꯫ ꯍꯦꯔꯥ, ꯏꯆꯦꯒꯤ ꯋꯥꯗꯣ ꯋꯥ ꯅꯠꯇ꯭ꯔꯦꯗ꯫ ꯆꯍꯤ ꯑꯅꯤꯃꯨꯛ ꯅꯤꯡꯊꯧꯒꯤ ꯐꯝ ꯄꯥꯏꯅꯁꯦ ꯍꯥꯏꯕꯗꯤ ꯌꯥꯏ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯪꯒꯤ ꯅꯆꯥꯅ ꯄꯥꯏꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯔꯣꯏꯗ꯫ ꯃꯍꯥꯔꯥꯅꯤ ꯃꯉꯥꯃꯛ ꯍꯧꯖꯤꯛꯇꯤ ꯃꯆꯥꯁꯤꯡꯒꯤ ꯈꯟꯕꯗ ꯑꯃꯠꯇ ꯅꯨꯡꯁꯤꯅꯔꯝꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯜꯂꯛꯄꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃ 8ꯁꯨ ꯊꯥ ꯁꯨꯖꯤꯜꯂꯛꯇꯨꯅ ꯃꯆꯥ ꯎꯅꯔꯝꯃꯤ꯫ ꯂꯩꯃ 8ꯃꯛ ꯃꯆꯥꯅꯨꯄꯥ ꯉꯥꯛꯇ ꯐꯪꯖꯔꯦ ꯍꯥꯏꯕ ꯄꯥꯎ ꯇꯥꯔꯝꯃꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯥ 8 ꯐꯪꯖꯔꯦ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯉꯥꯛꯇ 8 ꯐꯪꯂꯕ? ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯉꯥꯛꯇ ꯐꯪꯖꯕ ꯑꯁꯦ ꯇꯥꯏꯕꯪ ꯃꯄꯨꯅ ꯆꯥꯟꯕꯤꯔꯕꯅꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ 8 ꯐꯪꯕꯒꯤ ꯄꯥꯎ ꯑꯁꯦ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯍꯜꯂꯨ꯫ ꯏꯅꯤꯡꯊꯧ, ꯑꯗꯨꯒ ꯂꯩꯃ ꯂꯩꯁꯦꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯇ꯭ꯔꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤ ꯋꯥꯅꯣꯅꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤꯕꯅꯣ? ꯏꯅꯤꯡꯊꯧ, ꯊꯦꯡꯒꯨ ꯑꯣꯏꯅ ꯄꯣꯛꯂꯛꯂꯤ꯫ ꯀꯔꯤ? ꯊꯦꯡꯒꯨ ꯑꯣꯏꯅ ꯄꯣꯛꯂꯛꯂꯦ ꯍꯥꯏꯕ? ꯃꯗꯨꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯅꯦ? ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯊꯦꯡꯒꯨ ꯄꯣꯛꯂꯦ ꯍꯥꯏꯕꯁꯦ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯥꯔꯤꯕ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯇ ꯆꯪꯗꯨꯅ ꯌꯦꯡꯒꯦ꯫ ꯅꯤꯡꯊꯧ ꯉꯥꯟꯕꯅ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯁꯦꯝꯕꯤꯅ ꯊꯦꯡꯒꯨ ꯑꯣꯏꯅ ꯄꯣꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯊꯦꯡꯒꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯃꯥꯡꯗ ꯀꯔꯝꯅ ꯍꯥꯏꯒꯅꯤ? ꯃꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯊꯦꯡꯒꯨꯗꯣ ꯌꯥꯝ ꯊꯨꯅ ꯄꯨꯗꯨꯅ ꯇꯨꯔꯦꯜꯗ ꯂꯪꯊꯕꯤꯔꯨꯆꯣ꯫ ꯃꯥꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯕ ꯉꯝꯃꯣꯏ꯫ ꯏꯅꯤꯡꯊꯧ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯛꯇ꯭ꯔꯕꯁꯨ ꯊꯦꯡꯒꯨꯁꯦ ꯑꯩꯒꯤ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯕ ꯏꯆꯥꯅꯨꯄꯥꯅꯤ꯫ ꯑꯗꯨꯅ ꯏꯅꯤꯡꯊꯧꯁꯨ ꯏꯆꯥꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯃ ꯊꯝꯕꯤꯗꯨꯅ ꯑꯃꯨꯛꯇꯗꯤ ꯃꯃꯥ ꯑꯩꯉꯣꯟꯗꯒꯤ ꯈꯥꯏꯅꯍꯟꯒꯦ ꯈꯟꯕꯤꯒꯅꯨ꯫ ꯂꯩꯁꯦꯝꯕꯤ, ꯅꯪꯁꯦ ꯑꯩꯅ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯆꯥꯎꯕꯤ ꯂꯩꯃꯅꯤ ꯍꯥꯏꯅ ꯊꯥꯒꯠꯂꯨꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯅ ꯊꯦꯡꯒꯨꯕꯨ ꯅꯆꯥꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯅꯪꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯩꯃꯅꯤ꯫ ꯑꯗꯨꯒꯨꯝꯕ ꯋꯥꯍꯩ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯒꯅꯨ꯫ ꯊꯦꯡꯒꯨ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯇꯨꯔꯦꯜꯗ ꯊꯥꯗꯣꯛꯈꯤꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯕꯤꯕꯨ ꯑꯃꯨꯛꯇꯗꯤ ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯏꯆꯥꯕꯨ ꯄꯨꯕꯤꯈꯤꯅꯨ꯫ ꯂꯩꯁꯦꯝꯕꯤ, ꯅꯪꯅ ꯊꯦꯡꯒꯨ ꯑꯁꯤꯕꯨ ꯊꯥꯗꯣꯛꯄ ꯄꯥꯝꯗꯦ ꯍꯥꯏꯔꯒꯅ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯅꯪꯒꯤ ꯅꯆꯥ ꯊꯦꯡꯒꯨ ꯑꯁꯤꯒ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯁꯪ ꯑꯃ ꯁꯥꯗꯨꯅ ꯂꯩꯈꯤꯕ ꯇꯥꯕꯅꯤ꯫ ꯃꯗꯨ ꯅꯪ ꯉꯝꯃꯗ꯭ꯔꯥ ꯈꯜꯂꯣ꯫ ꯏꯅꯤꯡꯊꯧ, ꯑꯩ ꯃꯗꯨ ꯄꯨꯝꯅꯃꯛ ꯉꯝꯖꯒꯅꯤ꯫ ꯏꯆꯥꯕꯨ ꯃꯃꯥ ꯑꯩꯅ ꯌꯣꯛꯇꯅ ꯀꯅꯥꯅ ꯌꯣꯛꯄꯤꯔꯛꯀꯅꯤ? ꯑꯩ ꯄꯨꯝꯅꯃꯛ ꯌꯥꯖꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯃꯗꯨ ꯉꯝꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯃꯌꯥꯝꯅ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯂꯥꯞꯅ ꯂꯩꯕ ꯏꯪꯈꯣꯜ ꯑꯗꯨꯗ ꯁꯪ ꯑꯃ ꯁꯦꯝꯂꯨꯆꯣ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯩꯁꯦꯝꯕꯤ ꯑꯃꯗꯤ ꯃꯆꯥ ꯊꯦꯡꯒꯨꯒ ꯄꯨꯟꯅ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯇꯨꯅ ꯏꯪꯈꯣꯜꯗ ꯁꯥꯕ ꯁꯪ ꯑꯗꯨꯗ ꯅꯥꯏꯇꯣꯝ ꯂꯩꯖꯔꯝꯃꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯆꯠꯈꯤꯕꯗꯨ ꯎꯕꯗ ꯃꯆꯦ ꯁꯤꯖꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯏꯅꯤꯡꯊꯧ, ꯏꯅꯥꯎꯅꯨꯄꯤꯁꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯊꯦꯡꯒꯨ ꯑꯣꯏꯅ ꯄꯣꯛꯂꯛꯂꯕꯁꯨ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯄꯤꯕꯤꯕ ꯌꯥꯏ꯫ ꯀꯔꯤꯒꯤ ꯃꯤꯅꯨꯡꯁꯤ? ꯊꯦꯡꯒꯨꯕꯨ ꯑꯩꯅ ꯀꯔꯝꯅ ꯏꯆꯥꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯣ? ꯃꯗꯣ ꯆꯠꯅꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ꯫ ꯑꯩꯁꯨ ꯂꯩꯁꯦꯝꯕꯤꯕꯨ ꯅꯨꯡꯁꯤ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗ ꯃꯥꯅ ꯏꯟꯗ꯭ꯔꯒꯗꯤ ꯃꯥꯁꯨ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯃꯤꯁꯨ ꯅꯠꯇꯕ ꯊꯦꯡꯒꯨ ꯑꯗꯨꯒꯤꯗꯃꯛꯇꯕꯨ ꯃꯥꯒꯤ ꯄꯨꯟꯁꯤꯕꯨ ꯀꯠꯊꯣꯛꯆꯔꯕꯗꯤ ꯋꯥꯖꯕ ꯇꯥꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕꯁꯦ ꯃꯇꯤꯛ ꯆꯥꯕ ꯊꯕꯛꯅꯤ, ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯑꯊꯤꯡꯕ ꯄꯤꯕꯒꯤ ꯃꯇꯤꯛ ꯅꯠꯇꯦ꯫ ꯑꯩꯅ ꯇꯧꯕꯗꯣ ꯅꯈꯣꯏ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯤꯖꯅ ꯅꯤꯡꯊꯧꯗ ꯐꯅ ꯀꯟꯅ ꯂꯩꯁꯦꯝꯕꯤ ꯃꯃꯥ ꯃꯆꯥꯕꯨ ꯀꯣꯅꯨꯡꯗꯒꯤ ꯇꯥꯟꯊꯣꯛꯇꯅꯕ ꯍꯥꯏꯖꯔꯕꯁꯨ ꯎꯄꯥꯏ ꯂꯩꯔꯝꯗꯦ꯫ ꯃꯥꯒꯤ ꯋꯥ ꯇꯥꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯡꯒꯨ ꯑꯃ ꯄꯣꯛꯂꯦ ꯍꯥꯏꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅꯁꯨ ꯈꯪꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯐꯅ ꯀꯟꯅ ꯂꯣꯠꯅꯅꯕ ꯍꯣꯠꯅꯔꯒꯁꯨ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ꯫ ꯂꯩꯁꯦꯝꯕꯤ ꯃꯆꯥ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯀꯞꯆꯔꯝꯃꯤ꯫ ꯑꯩꯅ
ꯑꯩꯅ ꯀꯔꯤ ꯂꯥꯜꯂꯨꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯕ ꯆꯩꯊꯦꯡ ꯑꯃ ꯄꯤꯕꯤꯔꯤꯕꯅꯣ? ꯃꯤ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯏꯆꯥ ꯑꯍꯥꯟꯕ ꯏꯃꯤꯠꯇ ꯎꯖꯕꯅꯤ꯫ ꯃꯁꯤꯕꯨ ꯑꯩꯅ ꯀꯝꯗꯧꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯅꯤ? ꯑꯩ ꯃꯃꯥ ꯑꯃꯅꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯏꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯄ ꯍꯥꯏꯕꯁꯦ ꯃꯃꯥ ꯑꯩꯒꯤ ꯏꯊꯧꯅꯤ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯅꯄꯥ ꯅꯤꯡꯊꯧꯅ ꯃꯤꯡ ꯑꯃꯠꯇ ꯊꯣꯟꯕꯤꯗ꯭ꯔꯕꯁꯨ ꯏꯃꯥꯅ ꯅꯪꯒꯤ ꯅꯃꯤꯡ ꯊꯣꯟꯕꯤꯒꯅꯤ꯫ ꯅꯪꯒꯤ ꯃꯤꯡꯗꯤꯅꯦ ꯆꯤꯡꯊꯥꯉꯟꯕ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯊꯣꯜꯂꯕꯅꯤꯀꯣ꯫ ꯂꯩꯁꯦꯝꯕꯤꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯤꯡꯕꯨ ꯆꯤꯡꯊꯥꯉꯥꯟꯕ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯅ ꯊꯣꯟꯕꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯤꯠꯇꯗꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯅ ꯊꯦꯡꯒꯨ ꯑꯗꯨꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯃꯆꯥꯕꯨ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯗꯨꯅ ꯍꯔꯥꯎꯅ ꯂꯣꯏꯅꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯩꯃ ꯃꯉꯣꯟꯗꯗꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯤ꯫ ꯂꯩꯁꯦꯝꯕꯤꯅ ꯀꯣꯅꯨꯡꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯂꯥꯏꯔꯕꯤ ꯑꯃꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯃꯍꯤꯡ ꯑꯗꯨ ꯎꯕꯗ ꯍꯔꯥꯎ ꯃꯄꯥꯜ ꯁꯥꯔꯦꯗꯣ꯫ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯉꯥꯒꯤ ꯏꯅꯤꯡ ꯊꯨꯡꯂꯤ꯫ ꯏꯅꯤꯡꯊꯧꯅ ꯂꯩꯁꯦꯝꯕꯤꯕꯨ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯟꯈꯤꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯉꯥꯅ ꯏꯅꯤꯡ ꯇꯝꯍꯧꯔꯅꯤ꯫ ꯃꯥꯅꯤ, ꯃꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯇꯥꯟꯖꯥ ꯑꯁꯤꯅꯦ ꯀꯨꯏꯅꯗꯒꯤ ꯉꯥꯏꯔꯛꯄ꯫ ꯂꯥꯏꯅ ꯆꯥꯟꯕ ꯍꯥꯏꯕꯗꯣ ꯃꯁꯤ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯑꯗꯨ ꯌꯦꯡꯉꯨꯅꯦ, ꯑꯥꯗ ꯃꯆꯦ ꯁꯥꯕꯤ ꯑꯃ ꯃꯅꯥꯎꯅꯨꯄꯤꯒꯤ ꯋꯥꯈꯜꯗꯒ ꯎꯡꯗꯨꯅꯒꯁꯨ ꯂꯩꯔꯤꯁꯦ꯫ ꯑꯣ ꯁꯤꯖꯥ, ꯀꯔꯤ ꯋꯥꯈꯜꯅꯣ? ꯅꯊꯟꯇ ꯎꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯈꯣꯏꯒ ꯄꯨꯟꯕꯅ ꯍꯦꯟꯅ ꯐꯩꯀꯣ꯫ ꯊꯦꯡꯒꯨ ꯄꯣꯛꯄꯤ ꯅꯨꯄꯤꯗꯨꯒ ꯄꯨꯜꯂꯒ ꯅꯪꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕꯅꯤ꯫ ꯏꯆꯦ, ꯏꯅꯥꯎꯅꯨꯄꯤꯒꯤ ꯃꯔꯝꯗ ꯑꯊꯤꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯂꯩꯁꯦꯝꯕꯤꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯗꯣ ꯀꯅꯥꯝꯇꯅ ꯂꯧꯕ ꯉꯝꯕ ꯊꯧꯗꯥꯡ ꯅꯠꯇꯦ꯫ ꯃꯗꯨꯅꯤ ꯊꯧꯅꯥ ꯐꯕꯤ ꯍꯥꯏꯔꯤꯕꯗꯣ꯫ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯊꯦꯡꯒꯨ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥꯅꯨꯄꯥꯁꯤꯡ ꯑꯁꯤꯗꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯀꯟꯕ ꯍꯦꯜꯂꯤ ꯍꯥꯏꯕꯁꯦ ꯈꯪꯂꯛꯈꯤꯅꯤ꯫ ꯑꯍꯥꯌꯨ, ꯅꯣꯛꯇꯨꯝ ꯅꯣꯛꯆꯅꯤꯡꯉꯤ ꯏꯕꯦꯝꯃ꯫ ꯅꯪꯁꯨ ꯂꯩꯁꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯂꯩꯃꯤꯟꯅꯔꯨꯔꯣ, ꯑꯗꯨꯅꯕꯨ ꯐꯔꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯗꯒꯤ ꯍꯦꯟꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯊꯦꯡꯒꯨꯗꯨꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯅꯤꯒꯦ? ꯁꯤꯖ ꯈꯔ ꯁꯥꯎꯔꯞꯅ ꯉꯥꯡꯂꯝꯗꯨꯅ ꯀꯥꯗ ꯆꯪꯈꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯆꯥ ꯆꯤꯡꯊꯥꯉꯝꯕꯒꯤꯗꯃꯛꯇ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥ ꯀꯌꯥ ꯂꯥꯡꯗꯨꯅ ꯃꯆꯥꯁꯤꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯆꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ 8ꯃꯛ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯦ꯫ ꯂꯩꯁꯦꯝꯕꯤꯒꯤ ꯃꯆꯥ ꯊꯦꯡꯒꯨꯁꯨ ꯆꯥꯎꯔꯦ꯫ ꯆꯤꯡꯊꯥꯉꯥꯟꯕꯅ ꯃꯃꯥ ꯑꯃꯗꯤ ꯃꯥꯕꯨ ꯃꯄꯥꯅ ꯏꯟꯊꯣꯛꯇꯨꯅ ꯇꯣꯉꯥꯟꯅ ꯊꯝꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯌꯥꯝꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯅꯤꯡꯂꯝꯃꯤ꯫ ꯁꯤꯖꯒꯤ ꯃꯆꯥ ꯀꯣꯔꯧ ꯉꯥꯟꯕꯗꯨ ꯃꯃꯥꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯄꯅ ꯃꯅꯥꯎꯅꯨꯄꯥ ꯊꯦꯡꯒꯨꯕꯨꯁꯨ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯅꯣꯡꯃ ꯀꯣꯔꯧ ꯉꯥꯟꯕ ꯂꯥꯛꯇꯨꯅ ꯃꯃꯥꯇꯣꯟꯗ ꯍꯥꯏꯖꯔꯝꯃꯤ꯫ ꯏꯃꯥꯇꯣꯟ, ꯑꯩꯈꯣꯏꯒꯤ ꯏꯌꯥꯝꯕ ꯃꯉꯥꯒ ꯍꯟꯗꯛ ꯍꯤꯖꯥꯎ ꯇꯣꯡꯗꯨꯅ ꯑꯇꯣꯞꯄ ꯐꯖꯔꯕ ꯂꯩꯕꯥꯛ ꯀꯌꯥꯗ ꯀꯣꯏꯕ ꯆꯠꯀꯗꯧꯔꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯆꯤꯡꯊꯥꯉꯝꯕꯕꯨꯁꯨ ꯌꯥꯎꯅꯅꯕ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯄꯅꯤ꯫ ꯀꯣꯔꯧ ꯉꯥꯟꯕ, ꯅꯅꯥꯎ ꯅꯨꯄꯥꯁꯤꯗꯤ ꯊꯦꯡꯒꯨꯅꯤ, ꯅꯈꯣꯏꯅ ꯃꯤꯅꯤ꯫ ꯃꯥꯕꯨ ꯅꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯄꯨꯕꯗꯣ ꯏꯅꯤꯡꯊꯧꯅ ꯌꯥꯔꯛꯑꯣꯏ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯤꯅ ꯅꯣꯛꯅ ꯆꯥꯝꯅꯅꯕꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯕꯨꯡꯉꯣ, ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯄꯨꯈ꯭ꯔꯅꯨꯗ꯫ ꯏꯃꯥ, ꯑꯩꯒꯤ ꯏꯅꯥꯎꯗ ꯀꯅꯥꯅ ꯉꯥꯡꯅꯕꯒꯤ ꯃꯇꯤꯛꯅꯣ? ꯀꯅꯥꯝꯇꯅ ꯑꯩꯒꯤ ꯏꯅꯥꯎꯗ ꯊꯤꯅ ꯉꯥꯡꯕ ꯌꯥꯔꯣꯏ꯫ ꯃꯌꯥꯝꯕ ꯑꯩꯅ ꯏꯅꯥꯎꯒꯤꯗꯃꯛꯇ ꯂꯦꯞꯂꯤ꯫ ꯏꯃꯥ ꯄꯥꯕꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯅ ꯏꯅꯥꯎꯕꯨ ꯄꯨꯒꯅꯤ ꯍꯥꯏꯗꯨꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦ꯫ ꯏꯌꯥꯝꯕ ꯃꯉꯥꯅ ꯑꯩꯒꯤ ꯑꯄꯥꯝꯕꯗꯁꯨ ꯀꯩꯗꯧꯅꯨꯡꯗ ꯌꯦꯠꯄ ꯉꯝꯂꯣꯏ꯫ ꯏꯃꯥ, ꯆꯤꯡꯊꯥꯉꯥꯟꯕꯁꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯉꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ꯫ ꯏꯃꯥꯅ ꯀꯔꯤꯒꯤ ꯑꯗꯨꯛ ꯊꯋꯥꯏ ꯋꯥꯔꯤꯕꯅꯣ? ꯅꯆꯥꯅ ꯏꯅꯥꯎꯕꯨ ꯑꯃꯨꯛꯇ ꯄꯨꯖꯔꯨꯒꯦ꯫ ꯏꯃꯥ, ꯇꯥꯆꯧꯅ ꯍꯥꯏꯔꯤꯕꯁꯦ ꯑꯩꯁꯨ ꯆꯠꯅꯤꯡꯉꯤ꯫ ꯑꯩ ꯇꯥꯆꯧꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯄ ꯌꯥꯎꯔꯨꯒꯦ ꯏꯃꯥ꯫ ꯐꯔꯦ ꯐꯔꯦ, ꯏꯆꯥꯅ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯖꯕ ꯎꯕꯗ ꯏꯃꯥ ꯄꯦꯜꯂꯤ꯫ ꯅꯪꯅ ꯅꯅꯥꯎ ꯅꯨꯄꯥꯕꯨ ꯅꯤꯡꯊꯤꯅ ꯄꯨꯕꯤꯌꯨ꯫ ꯍꯣꯏ ꯏꯃꯥ, ꯑꯗꯨꯗꯤ ꯑꯩ ꯍꯌꯦꯡ ꯂꯧꯕ ꯂꯥꯛꯆꯔꯒꯦ꯫ ꯆꯤꯡꯊꯥꯉꯥꯟꯕ, ꯑꯩ ꯆꯠꯂꯒꯦ꯫ ꯅꯪ ꯍꯌꯦꯡꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯨ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯀꯣꯔꯧ ꯉꯥꯟꯕꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯅꯤꯡꯖꯃꯟꯕ ꯑꯗꯨꯗ ꯃꯈꯣꯏꯅ ꯍꯤꯖꯥꯎ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯄꯗ ꯄꯨꯅꯅꯕ ꯁꯤꯜꯂꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯕꯗ ꯀꯣꯔꯧ ꯉꯥꯟꯕꯅ ꯃꯅꯥꯎꯅꯨꯄꯥ ꯊꯦꯡꯒꯨꯕꯨ ꯄꯨꯗꯨꯅ ꯍꯤꯗ ꯇꯣꯡꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯃꯉꯥꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯎꯕꯗ ꯅꯣꯛꯇꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯔꯧ ꯉꯥꯟꯕ, ꯅꯪꯁꯦ ꯏꯀꯥꯏꯕꯒ ꯑꯝꯇ ꯈꯪꯗ꯭ꯔ ꯃꯥꯜꯂꯤꯅꯦꯀꯣ꯫ ꯊꯦꯡꯒꯨꯗꯨꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯅꯪꯒꯤꯁꯦ꯫ ꯃꯤꯅ ꯑꯉꯥꯎꯕꯅꯤ ꯈꯜꯂꯝꯃꯅꯤ꯫ ꯀꯣꯏꯕ ꯆꯠꯄꯁꯤꯗ ꯊꯦꯡꯒꯨꯗꯨꯕꯨ ꯄꯨꯔꯒ ꯀꯔꯤ ꯀꯥꯟꯅꯒꯗꯣꯔꯤꯒꯦꯅꯦ ꯍꯥ? ꯇꯥꯆꯧ,
ꯃꯁꯤ ꯊꯦꯡꯒꯨ ꯑꯣꯏꯔꯕꯁꯨ ꯆꯤꯡꯊꯥꯉꯥꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯅꯨꯄꯥꯅꯤ꯫ ꯇꯥꯆꯧ ꯈꯣꯏꯅ ꯐꯠꯇꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯨꯝ ꯁꯤꯖꯤꯟꯅꯕꯤꯗꯨꯅ ꯏꯅꯥꯎ ꯑꯁꯤꯕꯨ ꯃꯤꯅ ꯑꯃꯠꯇ ꯎꯁꯤꯠꯂꯔꯣꯏ꯫ ꯇꯥꯆꯧ ꯑꯍꯜ ꯑꯣꯏꯔꯒ ꯋꯥꯈꯜ ꯌꯥꯎꯗꯕ ꯇꯧꯕꯤꯒꯅꯤ꯫ ꯑꯦ ꯃꯥꯅꯒ ꯑꯩꯈꯣꯏꯗꯒ ꯇꯥꯛꯁꯤꯜꯂꯛꯄꯒꯤ ꯋꯥꯅꯤꯅꯦ꯫ ꯍꯦ ꯑꯉꯥꯡ, ꯅꯪ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯕꯗꯤ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯆꯩꯔꯥꯛ ꯐꯪꯒꯅꯤ ꯍꯥꯏꯕꯤꯕꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯌꯥꯝꯕ ꯃꯉꯥꯅ ꯆꯤꯡꯊꯥꯉꯥꯟꯕꯗ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯆꯤꯡꯊꯥꯉꯥꯟꯕꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯀꯣꯔꯧꯉꯥꯟꯕꯅ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝ ꯂꯩꯕꯥꯛ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯆꯥꯎꯈ꯭ꯔꯕ ꯏꯄꯥꯛꯀꯤ ꯃꯄꯥꯟꯗ ꯂꯩꯕꯥꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯊꯣꯏꯕꯤꯕꯨ ꯎꯕ ꯐꯪꯂꯝꯃꯤ꯫ ꯃꯌꯥꯝꯕ ꯃꯉꯥꯃꯛ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯗ ꯂꯨꯞꯆꯔꯝꯃꯤ꯫ ꯆꯤꯡꯊꯥꯉꯥꯟꯕꯁꯨ ꯊꯦꯡꯒꯨ ꯑꯣꯏꯖꯔꯕꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯂꯥꯠꯆꯈ꯭ꯔꯤ꯫ ꯏꯅꯥꯎꯇꯣꯟ ꯀꯩꯗꯧꯔꯦ? ꯇꯥꯆꯧ ꯑꯩꯗꯤ ꯍꯧꯖꯤꯛ ꯎꯔꯛꯄ ꯅꯨꯄꯤ ꯑꯗꯨꯗ ꯈꯣꯏꯗꯥꯖꯔꯨꯔꯤ꯫ ꯏꯅꯥꯎꯅꯕꯨ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯏꯃꯥ ꯑꯃꯗꯤ ꯏꯃꯥꯇꯣꯟꯒ ꯄꯨꯟꯅ ꯆꯠꯇꯨꯅ ꯍꯥꯏꯅꯍꯜꯂꯨꯁꯤ꯫ ꯀꯔꯤ? ꯊꯦꯡꯒꯨ ꯅꯪꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯃꯣꯝ ꯊꯣꯏꯕꯤꯕꯨ ꯄꯥꯝꯃꯦ ꯍꯥꯏꯕ? ꯅꯇꯤꯛ ꯅꯄꯥ ꯆꯥꯗꯅ ꯐꯖꯕ ꯅꯨꯄꯤꯒꯁꯨ ꯄꯥꯝꯂꯤꯅꯤꯅꯦ꯫ ꯊꯣꯏꯕꯤꯁꯦ ꯑꯩꯈꯣꯏꯒꯤꯅꯤ ꯈꯪꯉꯦꯗꯅ꯫ ꯅꯪꯗꯤ ꯃꯤ ꯅꯠꯇꯦ ꯊꯦꯡꯒꯨ꯫ ꯅꯪꯅ ꯊꯣꯏꯕꯤꯕꯨ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯐꯪꯂꯣꯏ꯫ ꯇꯥꯆꯧ ꯑꯩꯒꯤ ꯏꯁꯥꯅ ꯊꯦꯡꯒꯨ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯨ ꯃꯤ ꯑꯃꯒꯤ ꯊꯃꯣꯏ ꯄꯥꯜꯂꯤ꯫ ꯑꯩꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯂꯧꯕ ꯌꯥꯏ꯫ ꯍꯥꯏ ꯇꯥꯅꯤꯡꯗꯦ ꯑꯣꯏꯔꯣꯏꯗꯕꯗ꯫ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯃꯄꯥꯅ ꯊꯦꯡꯒꯨ ꯅꯉꯣꯟꯗ ꯃꯆꯥꯅꯨꯄꯤ ꯁꯤꯟꯅꯔꯛꯀꯗꯕ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯗꯤ ꯀꯣꯅꯨꯡ ꯌꯧꯕꯒ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯁꯦꯝ ꯁꯥꯔꯨꯔꯅꯤ꯫ ꯃꯌꯥꯝꯕ ꯃꯉꯥꯅ ꯀꯣꯔꯧꯉꯥꯟꯕ ꯑꯃꯗꯤ ꯆꯤꯡꯊꯥꯉꯥꯟꯕꯗ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯕ ꯀꯌꯥ ꯑꯗꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯊꯥꯉꯥꯟꯕꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯇꯥꯆꯧ ꯅꯅꯥꯎ ꯃꯐꯝꯁꯤꯗ ꯂꯩꯖꯔꯝꯃꯒꯦ꯫ ꯍꯣꯔꯦꯟ ꯇꯥꯆꯧ ꯈꯣꯏꯅ ꯍꯜꯂꯛꯂꯒ ꯅꯅꯥꯎꯕꯨ ꯑꯃꯨꯛ ꯀꯧꯕꯤꯔꯛꯑꯣ, ꯑꯗꯨꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯃꯤꯟꯅꯈꯤꯁꯤ꯫ ꯏꯅꯥꯎꯇꯣꯟ ꯅꯪꯕꯨ ꯏꯄꯥꯛ ꯑꯁꯤꯗ ꯀꯔꯤ ꯇꯧꯍꯧꯒꯦ ꯍꯥꯏꯕꯅꯣ? ꯇꯥꯆꯧ ꯅꯅꯥꯎꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩ, ꯑꯗꯨꯅꯅꯤ꯫ ꯅꯅꯥꯎꯕꯨ ꯍꯣꯔꯦን ꯇꯥꯆꯧꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯀꯧꯕꯤꯔꯛꯑꯣ꯫ ꯑꯩ ꯑꯃꯨꯛ ꯍꯤꯗ ꯇꯣꯡꯖꯔꯛꯀꯦ꯫ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯅ ꯂꯩꯔꯝꯃꯨ, ꯑꯩ ꯍꯣꯔꯦꯟ ꯀꯧꯔꯛꯂꯒꯦ꯫ ꯆꯤꯡꯊꯥꯉꯥꯟꯕꯗ ꯃꯌꯥꯝꯕꯅ ꯍꯥꯏꯖꯗꯨꯅ ꯏꯁꯤꯡ ꯏꯄꯥꯛ ꯑꯗꯨꯗ ꯆꯣꯡꯊꯍꯟꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕ ꯇꯔꯨꯛꯇꯤ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯇꯣꯡꯗꯨꯅ ꯆꯠꯈꯤ꯫ ꯀꯣꯔꯧꯉꯥꯟꯕ ꯃꯈꯣꯏꯒꯤ ꯍꯤ ꯑꯗꯨ ꯆꯠꯂꯨꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯇꯨꯅ ꯃꯅꯥꯎꯅꯨꯄꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯉꯥꯟꯕꯅ ꯃꯆꯤꯟꯗ ꯕꯥꯁꯤ 8 ꯈꯛ ꯆꯤꯛꯇꯨꯅ ꯄꯨꯔꯛꯂꯝꯃꯤ, ꯑꯗꯨꯒ ꯃꯌꯥꯝꯕ 6ꯇ ꯄꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ 5ꯅ ꯃꯥꯒꯤ ꯕꯥꯁꯤ ꯑꯗꯨꯕꯨ ꯎꯔꯒ ꯅꯣꯛꯇꯨꯅ ꯍꯨꯟꯗꯣꯛꯈꯤ꯫ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯀꯩꯁꯨ ꯂꯩꯇꯕ ꯄꯣꯠ ꯑꯁꯤꯅ ꯀꯩꯗꯧꯅꯗꯣꯏꯅꯣ? ꯃꯤꯅ ꯌꯥꯗꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕ ꯄꯣꯠꯅꯤ ꯅꯪꯅ ꯅꯊꯧ ꯏꯔꯩ ꯂꯩꯇꯅ ꯆꯣꯡꯊꯔꯒ ꯈꯨꯟꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ꯫ ꯅꯪꯒꯤ ꯁꯤꯒꯨꯝꯕ ꯈꯨꯜꯂꯛꯄ ꯄꯣꯠꯁꯦ ꯄꯤꯗꯨꯅ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯅꯨꯡꯁꯤꯒꯗꯕ ꯅꯠꯇꯦ꯫ ꯇꯥꯆꯧ ꯑꯉꯥꯡ ꯑꯁꯤꯅ ꯄꯤꯖꯔꯤꯕ ꯄꯣꯠ ꯑꯁꯦ ꯅꯣꯡꯃꯗꯤ ꯀꯥꯟꯅꯕ ꯑꯃ ꯂꯥꯛꯀꯅꯤ꯫ ꯃꯗꯨ ꯈꯪꯗꯨꯅ ꯄꯤꯔꯤꯕꯅꯤ꯫ ꯃꯗꯨꯕꯨ ꯂꯧꯅꯤꯡꯗ꯭ꯔꯕꯁꯨ ꯐꯖꯅ ꯍꯥꯏꯕꯤꯕ ꯌꯥꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯍꯦꯛꯇ ꯂꯪꯊꯣꯛꯈꯤꯕꯗꯨꯗꯤ ꯈꯔ ꯐꯖ ꯐꯥꯠꯇꯦ꯫ ꯏꯅꯥꯎꯇꯣꯟ ꯃꯈꯣꯏꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯔꯨꯅꯨ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯃꯤ ꯉꯥꯛꯇꯅꯤ꯫ ꯏꯌꯥꯝꯕ ꯃꯌꯥꯝꯅ ꯈꯜꯂꯤꯕꯗꯣ ꯆꯨꯝꯃꯤ꯫ ꯑꯩꯗꯤ ꯀꯩꯁꯨ ꯂꯩꯇꯕ ꯊꯦꯡꯒꯨ ꯑꯃꯅꯤ꯫ ꯃꯤꯃꯥꯟꯅꯗꯕ ꯑꯃ ꯑꯣꯏꯕꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯆꯣꯞꯅꯅꯕ ꯑꯣꯏꯍꯜꯂ ꯃꯥꯜꯂꯦ꯫ ꯑꯗꯨꯕꯨ ꯇꯥꯆꯧ ꯑꯩꯅ ꯄꯤꯖꯔꯤꯕ ꯕꯥꯁꯤ ꯑꯗꯨꯒꯤ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯄꯤꯖꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯌꯥꯝꯕ ꯈꯣꯏꯅ ꯂꯧꯕꯤꯌꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩ ꯀꯔꯤꯁꯨ ꯄꯤꯖꯔꯔꯣꯏ꯫ ꯃꯌꯥꯝꯕ 5ꯅ ꯆꯤꯡꯊꯥꯉꯥꯟꯕꯕꯨ ꯑꯔꯥꯟꯕ ꯈꯟꯕꯤꯔꯝꯃꯤ꯫ ꯃꯌꯥꯝꯕ 5ꯅ ꯀꯣꯅꯨꯡ ꯌꯧꯕꯒ ꯃꯄꯥꯗ ꯍꯥꯏꯅꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯃꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅꯕ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ 5 ꯑꯗꯨꯒꯤ ꯃꯔꯛꯇ ꯈꯟꯅꯕ ꯑꯃ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯏꯆꯥꯁꯥ ꯅꯈꯣꯏꯅ ꯈꯠꯅꯔꯤꯕꯗꯣ ꯇꯣꯛꯎ꯫ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ 5ꯅ ꯈꯠꯅꯔꯒ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ꯫ ꯅꯈꯣꯏ 5ꯃꯛꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯥꯏꯅꯕ ꯆꯠꯂꯨꯔꯒꯦ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯌꯥꯝꯅ ꯂꯧꯁꯤꯡ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯇꯔꯥꯏ ꯇꯔꯥꯏ ꯍꯦꯛꯇ ꯌꯥꯔꯛꯂꯣꯏ꯫ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯗꯨꯅ ꯃꯌꯥ ꯅꯨꯄꯥ ꯈꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯃꯗꯨꯒꯤ ꯋꯥꯗꯣ ꯇꯥꯊꯣꯛꯂꯨꯔꯒꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣ ꯀꯔꯤꯒꯨꯝꯕ ꯆꯥꯡꯌꯦꯡ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯛꯂꯕꯗꯤ ꯅꯆꯥ ꯑꯩꯅ ꯑꯍꯜꯅꯤ, ꯑꯩꯒꯤ ꯑꯣꯏꯐꯝ ꯊꯣꯛꯄꯅꯤ꯫ ꯀꯩꯅꯣꯗ ꯇꯥꯆꯧꯒꯤ ꯋꯥꯗꯣ ꯃꯗꯨ ꯑꯣꯏꯕ ꯌꯥꯕꯁꯨ ꯈꯔ ꯉꯥꯡꯕꯤꯌꯨ꯫ ꯑꯍꯜꯅꯤ ꯍꯥꯏꯗꯨꯅ ꯑꯐꯕ ꯁꯥꯔꯛꯀꯅꯨꯗ꯫ ꯂꯧꯅꯤ ꯍꯥꯏꯔꯕꯗꯤ ꯂꯥꯟꯁꯨ ꯇꯥꯆꯧ ꯍꯥꯟꯅ ꯁꯣꯛꯅꯔꯨꯔꯣꯅꯦ꯫ ꯑꯗꯨꯒ ꯅꯅꯥꯎ ꯑꯩꯈꯣꯏꯗꯤ ꯇꯥꯆꯧꯒꯤ ꯃꯈꯥ ꯇꯥꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯦꯡꯗꯅ ꯂꯩꯍꯧꯔꯒꯦ ꯍꯥꯏꯕꯗꯤ ꯌꯥꯔꯛꯂꯣꯏꯅꯦ꯫
ꯇꯟꯖꯥ ꯑꯗꯨꯗ ꯂꯩꯃꯁꯤꯡꯁꯨ ꯃꯆꯥ ꯃꯆꯥꯒꯤ ꯀꯟꯈꯠꯅꯔꯛꯇꯨꯅ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯃꯛꯇꯗ ꯊꯋꯥꯏ ꯎꯁꯤꯠꯇꯕꯒꯨꯝꯅ ꯈꯟꯅꯔꯛꯂꯝꯃꯤ꯫ ꯍꯥꯏ, ꯅꯈꯣꯏꯅ ꯑꯩ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯐꯝꯗꯨꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤꯃꯠꯇ ꯈꯪꯗ꯭ꯔꯗꯨꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯅꯣ? ꯅꯈꯣꯏ ꯄꯨꯝꯕ ꯑꯉꯥꯡ ꯑꯣꯟꯕ ꯄꯥꯝꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ꯫ ꯅꯅꯥꯏ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ, ꯃꯇꯨꯡ ꯃꯅꯥꯎ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ꯫ ꯑꯩꯅ ꯅꯈꯣꯏ ꯃꯉꯥꯒꯤ ꯐꯅꯅꯕ ꯉꯥꯡꯅꯕ ꯆꯠꯀꯅꯤ, ꯃꯗꯨꯗ ꯅꯔꯥꯏꯕꯛ ꯐꯕ ꯃꯤ ꯑꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯗꯣ ꯐꯪꯖꯒꯗꯕꯅꯤ꯫ ꯏꯄꯥꯒꯤ ꯀꯣꯔꯧ ꯉꯥꯟꯕ, ꯅꯪꯗꯤ ꯅꯌꯥꯝꯕꯅ ꯄꯥꯝꯅꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯗꯕ꯭ꯔꯥ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥꯗꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎ ꯈꯠꯅ ꯆꯩꯅꯗꯨꯅ ꯂꯧꯕ ꯄꯥꯝꯖꯗꯦ꯫ ꯅꯆꯥꯒꯤꯁꯨ ꯂꯥꯏꯕꯛꯇ ꯇꯝꯂꯝꯕ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ, ꯃꯗꯨ ꯑꯣꯏꯅ ꯅꯆꯥꯅ ꯂꯧꯖꯒꯦ꯫ ꯏꯆꯥꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯤꯁꯛ, ꯏꯄꯥꯅ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨꯕꯨ ꯊꯥꯒꯠꯂꯤ꯫ ꯆꯤꯡꯊꯥꯉꯥꯟꯕꯁꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯃꯥꯗ ꯍꯥꯏꯖꯔꯝꯃꯤ, ꯏꯃꯥ, ꯑꯩꯅ ꯉꯁꯤ ꯍꯤ ꯇꯣꯡꯗꯨꯅ ꯀꯣꯏꯕ ꯆꯠꯄ ꯃꯇꯝꯗ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯎꯕ ꯐꯪꯂꯛꯏ꯫ ꯅꯆꯥꯅ ꯊꯣꯏꯕꯤꯕꯨ ꯌꯥꯝꯅ ꯄꯥꯝꯖꯔꯨꯔꯦ ꯏꯃꯥ꯫ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯃꯨꯛꯇ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯒꯤ ꯑꯣꯏꯅꯅꯕ ꯍꯥꯏꯅꯕ ꯆꯠꯍꯟꯕꯤꯌꯨ꯫ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯨ ꯅꯠꯇꯕꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯪꯉꯣꯟꯗ ꯊꯥꯖꯧ ꯍꯥꯏꯕ ꯌꯥꯔꯛꯂꯣ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯋꯥꯗꯣ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ? ꯏꯃꯥꯅ ꯍꯥꯏꯅꯕꯗ ꯆꯠꯄꯤꯌꯨ꯫ ꯅꯆꯥꯅ ꯁꯣꯏꯗꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯕꯨ ꯀꯔꯝꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯆꯪꯒꯦ ꯌꯥꯔꯛꯀꯅꯤ? ꯏꯃꯥꯗꯤ ꯅꯄꯥꯅ ꯇꯥꯟꯊꯣꯛꯄꯤꯔꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯂꯩꯃꯒꯤ ꯐꯝꯁꯨ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯃꯠꯇꯅ ꯆꯪꯕ ꯌꯥꯔꯛꯂꯣꯏ꯫ ꯅꯪꯕꯨ ꯑꯃꯨꯛꯇꯗꯤ ꯋꯥꯈꯜ ꯇꯥꯔꯨꯕ? ꯏꯃꯥ, ꯆꯠꯄꯤꯌꯨ, ꯅꯆꯥꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯃꯆꯥ ꯊꯦꯡꯒꯨ ꯑꯗꯨꯅ ꯍꯥꯏꯃꯟꯕ ꯑꯗꯨꯗ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯆꯠꯂꯨꯕ ꯃꯇꯝꯗꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯥꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯤꯗꯨꯅ ꯆꯪꯍꯟꯕꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯅ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯄꯁꯤ ꯀꯔꯤ ꯂꯩꯔꯕꯒꯦ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯍꯥꯏꯖꯒꯗꯧꯔꯤꯕ ꯋꯥꯁꯦ ꯏꯇꯤꯛ ꯏꯄꯥꯕꯨꯗꯤ ꯆꯥꯖꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅ ꯍꯥꯏꯃꯟꯕꯗꯨꯗ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯊꯥꯉꯥꯟꯕꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯖꯕ ꯂꯥꯛꯆꯕꯅꯤ꯫ ꯃꯍꯥꯔꯥꯅꯤ, ꯍꯧꯖꯤꯛꯇꯁꯨ ꯅꯤꯡꯊꯧ ꯉꯥꯟꯕꯅꯁꯨ ꯏꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯅꯅꯕ ꯍꯥꯏꯅꯔꯝꯗꯨꯅ ꯆꯠꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯑꯩꯁꯨ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃꯒꯤ ꯋꯥꯔꯤ ꯄꯨꯝꯕꯁꯨ ꯇꯥꯖꯩ꯫ ꯁꯣꯝꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯊꯦꯡꯒꯨ ꯑꯣꯏꯅ ꯄꯣꯛꯂꯦ ꯍꯥꯏꯕ꯫ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯖꯒꯗꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯕꯨ ꯄꯥꯝꯂꯕꯗꯤ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯆꯥꯡꯌꯦꯡ ꯈꯔ ꯇꯧꯖꯒꯅꯤ, ꯃꯗꯨꯗ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯗꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯍꯟꯒꯅꯤ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯣꯏꯔꯕꯅꯣ ꯏꯅꯤꯡꯊꯧ? ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜꯅ ꯃꯤꯕꯨ ꯁꯨꯝꯍꯠꯄ ꯉꯝꯕ ꯑꯃꯗꯤ ꯁꯅꯥ ꯉꯥꯛꯇꯅ ꯁꯥꯕ ꯃꯃꯜ ꯌꯥꯝꯂꯕ ꯇꯥꯡꯂꯕ ꯅꯨꯡꯇꯅ ꯁꯦꯝꯕ ꯍꯤꯖꯥꯎ ꯑꯃ ꯏꯁꯤꯡꯗ ꯇꯥꯎꯍꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯇꯥꯅ ꯂꯥꯛꯄ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤ ꯄꯤꯒꯅꯤ꯫ ꯂꯩꯁꯦꯝꯕꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯔꯨ ꯂꯨꯛꯇꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯊꯦꯡꯒꯨ ꯑꯗꯨꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯃꯥ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯀꯔꯤ ꯍꯥꯏꯔꯛꯑꯒꯦ ꯏꯅꯤꯡꯊꯧꯅꯕꯣ? ꯏꯕꯨꯡꯉꯣ, ꯏꯃꯥꯅ ꯍꯥꯏꯈꯤꯕꯗꯨꯅꯤ, ꯅꯪꯅ ꯃꯤꯒꯤ ꯅꯤꯡꯊꯧ ꯃꯆꯥꯗꯨꯕꯨ ꯂꯧꯕꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕꯅ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯆꯥꯡꯌꯦꯡ ꯑꯅꯤꯈꯛ ꯇꯧꯒꯗꯧ, ꯃꯗꯨꯗ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯆꯥꯡꯌꯦꯡꯅꯣ ꯏꯃꯥ? ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯆꯥꯡꯌꯦꯡ ꯑꯗꯨꯗꯤ ꯕꯥꯁꯤ ꯈꯣꯡꯗꯨꯅ ꯃꯤꯒꯤ ꯊꯃꯣꯏꯕꯨ ꯁꯨꯝꯍꯠꯍꯟꯕ ꯉꯝꯕ ꯑꯃꯗꯤ ꯃꯃꯜ ꯇꯥꯡꯂꯕ ꯅꯨꯡ ꯑꯃꯗꯤ ꯁꯅꯥꯅ ꯁꯦꯝꯕ ꯍꯤꯖꯥꯎ ꯑꯃꯗ ꯆꯥꯎꯔꯕ ꯏꯄꯥꯛꯇ ꯇꯥꯎꯍꯟꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯄ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯃꯁꯤꯅꯅꯤ ꯏꯃꯥꯅ ꯋꯥꯈꯜ ꯋꯥꯔꯤꯕꯁꯤ꯫ ꯏꯃꯥ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯃꯗꯨꯒꯤꯗꯤ ꯅꯆꯥꯒꯤ ꯑꯣꯏꯅꯥꯒꯤ ꯊꯕꯛꯅꯤ, ꯊꯣꯏꯅ ꯈꯟꯕꯤꯔꯨꯅꯨ꯫ ꯅꯆꯥꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯈꯟꯕꯤꯔꯣ꯫ ꯀꯔꯤꯅꯣꯅꯦ ꯃꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯑꯁꯤꯕꯣ? ꯃꯥꯅ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ? ꯇꯥꯏꯕꯪ ꯃꯄꯨꯅ ꯍꯛꯅ ꯅꯅꯥꯏ ꯑꯩꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯤꯕ ꯀꯨꯝꯍꯩ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯁꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯃꯉꯥꯅ ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯕꯥꯁꯤ ꯍꯩꯕ ꯑꯣꯖꯥ ꯀꯌా ꯀꯧꯗꯨꯅ ꯇꯝꯂꯝꯃꯤ, ꯑꯗꯨꯒ ꯁꯅꯥ ꯁꯥꯕ ꯍꯩꯕ ꯀꯌꯥ ꯅꯦꯛꯇꯨꯅ
ꯁꯅꯥꯒꯤ ꯍꯤꯖꯥꯎ ꯀꯌꯥ ꯁꯥꯔꯝꯃꯤ꯫ ꯀꯣꯔꯧꯉꯥꯟꯕꯅ ꯃꯗꯨ ꯄꯨꯝꯅꯃꯛ ꯎꯔꯗꯨꯅ ꯆꯤꯡꯊꯥꯉꯥꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯤꯡꯊꯥꯉꯥꯟꯕꯗꯤ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯂꯩꯔꯝꯃꯤ꯫ ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯅꯪꯒꯤꯗꯤ ꯀꯔꯤ ꯁꯥꯕ ꯍꯧꯔꯕꯒꯦ? ꯏꯌꯥꯝꯕ ꯃꯉꯥꯒꯤꯗꯤ ꯁꯅꯥ ꯁꯥꯕ ꯀꯌꯥ ꯀꯧꯗꯨꯅ ꯁꯅꯥꯒꯤ ꯍꯤ ꯀꯌా ꯑꯃ ꯁꯥꯍꯧꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤꯁꯨ ꯅꯌꯥꯝꯕꯅ ꯍꯤꯖꯥꯎ ꯑꯃ ꯂꯣꯟꯅ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯤ ꯅꯦꯛꯂꯨꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯇꯥꯆꯧ, ꯅꯅꯥꯎꯒꯤꯗꯤ ꯀꯩꯝꯇ ꯈꯟꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯅꯍꯥꯟꯅ ꯁꯥꯗꯨꯅ ꯊꯝꯕ ꯀꯨꯏꯔꯦ꯫ ꯃꯈꯣꯏꯅ ꯋꯥꯅ ꯁꯥꯔꯤꯕ ꯁꯅꯥꯒꯤ ꯍꯤ ꯑꯗꯣ ꯀꯩꯗꯧꯅꯨꯡꯗ ꯏꯄꯥꯛꯇ ꯇꯥꯎꯈꯠꯇꯨꯅ ꯆꯠꯄ ꯁꯨꯛꯉꯝ ꯉꯝꯂꯣꯏ꯫ ꯂꯨꯞꯈꯤꯒꯗꯕ ꯉꯥꯛꯇꯅꯤ꯫ ꯃꯗꯨꯅꯤ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ꯫ ꯁꯅꯥ ꯍꯥꯏꯕꯁꯤ ꯑꯔꯨꯝꯕ ꯄꯣꯠ ꯑꯃꯅꯤ꯫ ꯁꯅꯥꯅ ꯀꯔꯝꯅ ꯍꯤ ꯁꯦꯝꯗꯨꯅ ꯇꯥꯎꯈꯠꯍꯟꯒꯅꯤ? ꯑꯗꯨꯕꯨ ꯏꯌꯥꯝꯕꯅ ꯏꯅꯥꯎꯕꯨꯗꯤ ꯊꯥꯖꯩ꯫ ꯅꯪ ꯁꯣꯏꯗꯅ ꯉꯝꯕ ꯑꯣꯏꯌꯨ꯫ ꯐꯒꯅꯤ ꯏꯌꯥꯝꯕ, ꯍꯌꯦꯡꯒꯤ ꯀꯨꯝꯍꯩ ꯌꯦꯡꯕ ꯂꯥꯛꯄꯤꯌꯨ꯫ ꯍꯩꯃꯥ, ꯏꯆꯥ ꯂꯥꯛꯑꯝꯃꯤꯕ꯭ꯔꯣ? ꯏꯃꯥ, ꯍꯌꯦꯡꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤꯒꯤ ꯀꯔꯤ ꯀꯔꯤ ꯁꯦꯝ ꯁꯥꯔꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯈꯪꯗ꯭ꯔꯦ ꯅꯅꯥꯎ ꯅꯨꯄꯥꯅ ꯇꯧꯔꯤꯕꯁꯤ꯫ ꯏꯃꯥꯗꯤ ꯍꯥꯏꯐꯝ ꯈꯪꯗꯦ꯫ ꯏꯃꯥ, ꯋꯥꯕꯤꯒꯅꯨ꯫ ꯏꯅꯥꯎꯇꯣꯟꯒꯤ ꯀꯔꯤꯒꯨꯝꯕ ꯃꯍꯩ ꯑꯃ ꯂꯩꯔꯝꯒꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯉꯝꯅꯤ ꯍꯥꯏꯖꯔꯤꯕꯅꯤ ꯏꯃꯥ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯀꯌꯥꯅ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯌꯥꯎꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯍꯧꯅꯅꯕ ꯁꯦꯝ ꯁꯥꯕ ꯄꯨꯝꯅꯃꯛ ꯂꯣꯏꯔꯝꯃꯤ꯫ ꯆꯤꯡꯊꯥꯉꯥꯟꯕꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯤꯜꯂꯝꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯣꯛꯄꯗ ꯂꯣꯏꯅꯔꯝꯃꯤ꯫ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯉꯥꯟꯕ ꯏꯀꯥꯏꯕꯅ ꯈꯝ ꯊꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯅꯠꯇꯦ ꯈꯟꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯀꯌꯥꯅ ꯃꯁꯥꯒꯤ ꯍꯩꯖꯕ ꯃꯍꯩ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯕꯥꯁꯤ ꯈꯣꯡꯕ ꯍꯧꯅꯔꯝꯃꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯒꯤ ꯃꯆꯥꯅꯨꯄꯥ ꯃꯉꯥ ꯑꯗꯨꯁꯨ ꯈꯣꯡꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯃꯈꯣꯏꯒꯤ ꯕꯥꯁꯤꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯑꯔꯣꯏꯕꯗ ꯆꯤꯡꯊꯥꯉꯥꯟꯕꯅ ꯈꯣꯡꯕ ꯍꯧꯔꯛꯂꯝꯗꯥꯏꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯅꯣꯛꯅꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯇꯧꯗꯅ ꯃꯥꯒꯤ ꯕꯥꯁꯤ ꯈꯣꯡꯂꯝꯃꯤ꯫ ꯑꯉꯛꯄꯅꯤ, ꯊꯦꯡꯒꯨꯅ ꯈꯣꯡꯕ ꯕꯥꯁꯤ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯅꯠꯇꯅ ꯃꯖꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯊꯃꯣꯏꯕꯨꯁꯨ ꯆꯤꯡꯁꯤꯜꯂꯝꯃꯤ꯫ ꯑꯍꯥꯟꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯆꯤꯡꯊꯥꯉꯥꯟꯕꯅ ꯊꯣꯏ꯫ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯂꯧꯒꯅꯤ꯫ ꯑꯔꯣꯏꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗꯤ ꯁꯅꯥꯒꯤ ꯍꯤ ꯑꯃꯗ ꯅꯈꯣꯏꯅ ꯇꯣꯡꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛ ꯇꯝꯅ ꯂꯥꯛꯄ ꯉꯝꯕ ꯑꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯒꯅꯤ꯫ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯗ ꯂꯩꯕ ꯁꯅꯥ ꯂꯨꯄꯥ ꯑꯔꯩꯕ ꯃꯈꯩ ꯄꯨꯊꯣꯛꯅꯗꯨꯅ ꯁꯦꯝꯅꯕ ꯁꯅꯥꯒꯤ ꯍꯤꯁꯤꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯔꯝꯗ ꯍꯟꯗꯨꯅ ꯏꯁꯤꯡꯗ ꯊꯧꯔꯒ ꯂꯩꯕꯥꯛ ꯑꯁꯤ ꯇꯝꯅ ꯄꯨꯔꯛꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯉꯥꯟꯕꯒꯤ ꯂꯩꯖꯔꯝꯕ ꯁꯅꯥ ꯂꯨꯄꯥ ꯈꯨꯗꯤꯡꯃꯛꯁꯨ ꯃꯆꯥ ꯃꯉꯥꯒꯤ ꯁꯅꯥꯒꯤ ꯍꯤ ꯁꯥꯕꯗ ꯂꯣꯏꯅ ꯆꯪꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕꯗ ꯃꯉꯥꯏꯔꯦ, ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯁꯥ ꯃꯁꯥꯒꯤ ꯁꯅꯥꯒꯤ ꯍꯤ ꯑꯗꯨ ꯃꯅꯥꯏ ꯀꯌꯥ ꯆꯪꯗꯨꯅ ꯏꯁꯤꯡꯗ ꯄꯨꯊꯔꯛꯇꯨꯅ ꯊꯧꯅꯕ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯅꯥꯅ ꯂꯨꯝꯕ ꯍꯦꯟꯃꯟꯈꯤꯕꯅ ꯑꯃꯠꯇ ꯊꯧꯕ ꯌꯥꯔꯝꯗꯦ꯫ ꯂꯨꯔꯕ ꯏꯔꯣꯜ ꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯂꯨꯞꯊꯈꯤꯗꯨꯅ ꯃꯈꯣꯏꯅ ꯁꯥꯖꯔꯤꯕ ꯁꯅꯥꯒꯤ ꯍꯤ ꯃꯌꯥꯝꯗꯨ ꯏꯁꯤꯡꯗ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯉꯥꯟꯕꯅ ꯃꯃꯥꯗ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯉꯁꯤꯗꯒꯤ ꯏꯃꯥꯒꯤ ꯑꯋꯥꯕ ꯀꯣꯛꯂꯒꯅꯤ꯫ ꯏꯃꯥꯅ ꯅꯆꯥꯒꯤꯗꯃꯛꯇ ꯑꯋꯥ ꯃꯩꯁꯥ ꯀꯌా ꯈꯥꯡꯗꯨꯅ ꯅꯆꯥꯕꯨ ꯆꯥꯎꯅꯅꯕ ꯌꯣꯛꯂꯛꯄꯒꯤ ꯉꯁꯤꯗꯤ ꯏꯃꯥꯒꯤ ꯃꯛꯁꯤꯟꯗꯨꯅꯇ ꯂꯩꯔꯝꯕ ꯃꯥꯏꯊꯣꯡ ꯑꯗꯣ ꯃꯀꯥ ꯂꯥꯝꯍꯜꯂꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯃꯥꯁꯨ ꯅꯆꯥꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯈꯪꯕ ꯉꯝꯂꯒꯅꯤ꯫ ꯊꯦꯡꯒꯨ ꯑꯗꯨꯅ ꯃꯃꯥꯗ ꯍꯥꯏꯔꯝꯗꯨꯅ ꯏꯔꯣꯜ ꯅꯨꯡꯗ ꯆꯣꯡꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯆꯥꯎꯔꯕ ꯁꯅꯥ ꯉꯥꯛꯇꯅ ꯁꯥꯕ, ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯇꯅ ꯐꯖꯔꯕ ꯃꯑꯣꯡ ꯀꯌꯥ ꯍꯛꯇꯨꯅ ꯁꯦꯝꯕ ꯍꯤꯖꯥꯎ ꯑꯃ ꯏꯔꯣꯜ ꯅꯨꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯊꯣꯏꯕꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯇꯝꯅ ꯂꯥꯛꯄ ꯎꯔꯝꯃꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯍꯤ ꯑꯗꯨꯒꯤ ꯐꯖꯕ ꯑꯗꯨ ꯎꯔꯒ ꯉꯛꯅꯗꯨꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯍꯧꯖꯤꯛꯇꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯃꯁꯤꯕꯨ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯑꯁꯨꯛ ꯐꯖꯕ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥ ꯑꯃꯗꯤ ꯇꯥꯡꯂꯕ ꯅꯨꯡꯇꯅ ꯐꯖꯔꯕ ꯃꯑꯣꯡ ꯀꯌꯥ ꯍꯛꯇꯨꯅ ꯁꯦꯝꯕ ꯍꯤ ꯑꯁꯤ ꯏꯃꯥꯅ ꯄꯣꯛꯄꯗꯒꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯔꯛꯇ꯭ꯔꯤ꯫ ꯃꯇꯨꯡꯗꯁꯨ ꯎꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯁꯤꯒꯤ ꯊꯦꯡꯒꯨ ꯑꯁꯦ ꯑꯉꯛꯄꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯏ꯫ ꯑꯗꯨꯕꯨ ꯊꯦꯡꯒꯨ ꯅꯉꯣꯟꯗ ꯏꯆꯥꯕꯨ ꯊꯥꯖꯔꯒ ꯍꯌꯦꯡ ꯀꯣꯟꯅ ꯏꯆꯥꯅ ꯃꯄꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯒꯅꯤ꯫ ꯑꯗꯨꯅ ꯑꯩ ꯋꯥꯁꯛ ꯀꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯏꯆꯥꯕꯨꯗꯤ ꯅꯉꯣꯟꯗ ꯄꯤꯔꯔꯣꯏ꯫ ꯊꯦꯡꯒꯨꯅ ꯎꯠꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧꯉꯥꯟꯕ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯆꯤꯡꯊꯥꯉꯥꯟꯕ, ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯆꯥꯡꯌꯦꯡ ꯈꯨꯗꯤꯡꯃꯛ ꯃꯥꯏ ꯄꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯪꯗꯤ ꯊꯦꯡꯒꯨꯅꯤ꯫ ꯅꯪꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯕꯨ ꯀꯔꯝꯅ ꯂꯧꯒꯅꯤ? ꯑꯩꯗꯤ ꯅꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨꯀꯣ꯫ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯗꯨꯕꯣ?
ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯋꯥꯁꯛ ꯐꯥꯎꯕ ꯉꯥꯛꯄꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯐꯅ ꯈꯟꯅꯔꯦ꯫ ꯑꯩꯅ ꯊꯦꯡꯒꯨ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯄꯣꯛꯄ ꯃꯆꯥꯅꯤ꯫ ꯑꯩꯁꯨ ꯃꯤ ꯑꯃꯅ ꯆꯦꯟꯕ ꯋꯥꯈꯜꯂꯣꯟ ꯈꯨꯗꯤꯡꯃꯛ ꯆꯦꯜꯂꯤ꯫ ꯃꯁꯤꯗ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ꯫ ꯏꯅꯤꯡꯊꯧ, ꯅꯆꯥꯊꯣꯏꯕꯤꯕꯨ ꯁꯤꯟꯅꯕꯤꯌꯨ꯫ ꯍꯥꯏ, ꯅꯪꯗꯤ ꯃꯤ ꯅꯠꯇꯦ, ꯊꯦꯡꯒꯨꯅꯤ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯊꯥꯖꯕ ꯁꯨꯡꯄꯥꯝ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯏꯆꯥꯗ ꯃꯆꯥ ꯏꯕꯦꯝꯃꯕꯨ ꯄꯤꯅꯤꯡꯗ꯭ꯔꯕꯗꯤ, ꯍꯥꯟꯅ ꯆꯥꯡꯌꯦꯡ ꯑꯁꯤꯕꯨ ꯌꯥꯎꯕ ꯌꯥꯔꯣꯏ ꯍꯥꯏꯕꯤꯔꯛꯂꯝꯂꯕꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯔꯝꯂꯣꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯗꯨꯅ ꯏꯆꯥ ꯑꯁꯤꯕꯨ ꯌꯥꯎꯍꯟꯕꯤꯔꯒ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯕꯗꯨꯗꯤ ꯆꯠꯅꯕꯤ ꯅꯠꯇꯦ꯫ ꯑꯩꯅ ꯃꯥꯕꯨ ꯌꯥꯎꯍꯟꯈꯤꯕꯗꯤ ꯊꯦꯡꯒꯨ ꯃꯥꯅ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ ꯈꯟꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯉꯝꯂꯕꯅꯤꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯑꯩ ꯏꯆꯥꯅꯨꯄꯤ ꯄꯤꯕ ꯉꯝꯂꯣꯏ꯫ ꯅꯤꯡꯊꯧ ꯉꯥꯟꯕ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯀꯅꯥꯁꯨ ꯂꯩꯖꯗ꯭ꯔꯕ ꯃꯃꯥ ꯃꯆꯥ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯔꯤꯝꯇꯗꯤ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ ꯊꯣꯏꯕꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗ ꯍꯥꯏꯖꯕ ꯌꯥꯒꯗ꯭ꯔꯥ? ꯏꯆꯥꯅ ꯍꯥꯏꯅꯤꯡꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯌꯨ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯃꯤꯌꯥꯝꯅ ꯊꯦꯡꯒꯨꯅꯤ ꯍꯥꯏꯗꯨꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯧꯅꯕꯤꯔꯕꯁꯨ ꯅꯆꯥꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯃꯥꯕꯨ ꯍꯦꯛ ꯎꯔꯨꯕ ꯃꯤꯀꯨꯞꯇ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯐꯥꯎꯖꯈ꯭ꯔꯦ꯫ ꯏꯄꯥ ꯏꯕꯨꯡꯉꯣꯅ ꯍꯥꯏꯈꯤꯕ ꯋꯥꯁꯛꯅꯤ ꯍꯥꯏꯗꯨꯅ ꯆꯥꯡꯌꯦꯡ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯃꯍꯥꯛꯇ ꯅꯃꯣꯝꯕꯨ ꯊꯥꯖꯕꯤꯔꯣ꯫ ꯏꯃꯣꯝ ꯏꯕꯦꯝꯃ, ꯅꯪꯒꯤ ꯊꯃꯣꯏꯅ ꯑꯗꯨ ꯌꯧꯔꯕꯅꯤꯅ ꯏꯄꯥ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ꯫ ꯐꯔꯦ, ꯅꯪꯕꯨ ꯆꯤꯡꯊꯥꯉꯥꯟꯕꯒ ꯏꯄꯥꯅ ꯊꯥꯖꯔꯕꯅꯤ꯫ ꯆꯤꯡꯊꯥꯉꯥꯟꯕ, ꯍꯧꯖꯤꯛꯇꯤ ꯏꯄꯥ ꯅꯪꯒꯤ ꯅꯃꯥꯡꯗ ꯃꯥꯏꯊꯤꯔꯦ꯫ ꯏꯆꯥꯅꯨꯄꯤꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯊꯥꯖꯔꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒꯤ ꯋꯥꯍꯩ ꯑꯁꯤꯇꯕꯨ ꯇꯥꯅꯕꯒꯤ ꯉꯥꯏꯖꯔꯛꯄꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏꯅ ꯑꯩꯕꯨ ꯊꯦꯡꯒꯨꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯏꯀꯥꯏꯕ ꯐꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯀꯣꯛꯍꯟꯒꯅꯤ ꯑꯩꯅ꯫ ꯃꯇꯝ ꯑꯗꯨꯗ ꯆꯤꯡꯊꯥꯉꯥꯟꯕ ꯏꯁꯤꯡꯗ ꯀꯨꯝꯊꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯉꯥꯜ ꯑꯃꯒ ꯂꯣꯏꯅꯅ ꯆꯤꯡꯊꯥꯉꯥꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯥ ꯑꯃ ꯑꯣꯟꯗꯨꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯉꯛꯄꯅ ꯈꯝ ꯊꯦꯡꯅꯈ꯭ꯔꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯌꯣꯛꯄꯤꯔꯛꯄꯗ ꯑꯋꯥꯕ ꯀꯌꯥ ꯏꯃꯥꯅ ꯂꯥꯡꯂꯛꯈꯤꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯣꯛꯂꯒꯅꯤ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯍꯧꯖꯤꯛꯇꯤ ꯅꯆꯥꯕꯨ ꯏꯄꯥ ꯏꯕꯨꯡꯉꯣꯒꯤ ꯅꯆꯥꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯕꯗ ꯏꯖꯠ ꯆꯣꯞꯄꯤꯔꯔꯣꯏꯗꯕ ꯅꯠꯇ꯭ꯔꯥ? ꯏꯄꯥꯒꯤ ꯆꯤꯡꯊꯥꯉꯥꯟꯕ, ꯏꯄꯥ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯏꯆꯥꯅ ꯅꯄꯥ ꯑꯩꯕꯨ ꯆꯥꯎꯔꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯦ꯫ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯂꯩ ꯍꯥꯏꯗꯨꯅ ꯄꯣꯡꯖꯔꯨꯕ ꯑꯩ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯈꯪꯂꯦ꯫ ꯏꯆꯥꯕꯨ ꯇꯥꯏꯕꯪ ꯃꯄꯨꯅ ꯑꯩꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕ ꯊꯥꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯉꯁꯤꯗꯤ ꯑꯩꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯍꯥꯏꯔꯤ, ꯑꯩꯒꯤ ꯏꯆꯥꯅꯤ ꯆꯤꯡꯊꯥꯉꯥꯟꯕꯁꯦ, ꯅꯤꯡꯊꯧ ꯉꯥꯟꯕ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯂꯩꯁꯦꯝꯕꯤ, ꯑꯩ ꯅꯃꯥ ꯅꯆꯥꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯅꯨꯄꯤꯅ ꯏꯅꯤꯡꯊꯧꯗ ꯋꯥꯔꯧꯖꯕꯒꯤ ꯏꯇꯤꯛꯁꯨ ꯂꯩꯖꯗꯦ꯫ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧꯅ ꯏꯆꯥꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯏꯆꯥꯅꯤ ꯍꯥꯏꯅ ꯂꯧꯁꯤꯟꯕꯤꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯤ ꯑꯅꯤ ꯁꯨꯗ꯭ꯔꯦ꯫ ꯉꯁꯤꯗꯒꯤ ꯑꯩꯅ ꯅꯃꯥ ꯅꯆꯥꯕꯨ ꯂꯧꯁꯤꯜꯂꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯏꯆꯥ 8ꯒ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ꯫ ꯑꯩꯒꯤ ꯏꯆꯥ ꯆꯤꯡꯊꯥꯉꯥꯟꯕ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯏꯇꯥꯎꯉꯥꯟꯕ, ꯉꯁꯤꯗꯤ ꯑꯩꯁꯨ ꯃꯤꯌꯥꯝ ꯃꯥꯡꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯅ ꯅꯆꯥꯗ ꯉꯥꯡꯂꯣꯏꯗꯕ ꯀꯌా ꯉꯥꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯇꯥꯎ, ꯑꯩꯗꯤ ꯏꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯏꯌꯥꯅꯨꯄꯥ ꯑꯗꯣ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯦ ꯈꯟꯖꯩ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯅꯪꯒꯤꯗꯤ ꯅꯆꯥꯅꯨꯄꯥ 8ꯅꯤ꯫ ꯑꯗꯨꯅ ꯆꯤꯡꯊꯥꯉꯥꯟꯕꯕꯨ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯖꯔꯒꯦ ꯍꯥꯏꯗꯨꯅ ꯅꯇꯥꯎꯅ ꯍꯥꯏꯖꯔꯤ꯫ ꯏꯇꯥꯎꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ ꯅꯇꯥꯎꯅ ꯏꯆꯥ ꯆꯤꯡꯊꯥꯉꯥꯟꯕ ꯑꯁꯤꯕꯨ ꯄꯤꯊꯣꯛꯆꯔꯒꯦ꯫ ꯑꯗꯨꯕꯨ ꯏꯄꯥꯒꯤ ꯆꯤꯡꯊꯥꯉꯥꯟꯕ, ꯏꯄꯥꯅ ꯅꯪꯕꯨ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯒꯨꯟ ꯂꯩꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯕꯨ ꯅꯪꯅ ꯅꯌꯥꯝꯕ 6 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯜꯂꯨ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅꯅꯕ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯇꯥꯆꯧ ꯀꯣꯔꯧꯉꯥꯟꯕ ꯌꯥꯝꯅ ꯃꯕꯨꯛꯆꯦꯜ ꯇꯞꯄ, ꯁꯥꯟꯇꯤ ꯄꯥꯝꯕ ꯏꯌꯥꯝꯕꯅꯤ꯫ ꯃꯥꯅ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯂꯩꯕꯥꯛ ꯃꯔꯥ ꯇꯞꯅ ꯄꯥꯟꯒꯅꯤ꯫ ꯑꯗꯨꯅ ꯏꯌꯥꯝꯕꯁꯤꯗ ꯑꯣꯏꯅ ꯅꯤꯡꯊꯧꯒꯤ ꯐꯝ ꯄꯤꯅꯕꯤꯌꯨ꯫ ꯏꯆꯥꯅ ꯍꯥꯏꯕ ꯆꯨꯝꯃꯤ꯫ ꯏꯄꯥꯒꯤ ꯐꯝ ꯑꯁꯦ ꯅꯌꯥꯝꯕ ꯀꯣꯔꯧꯉꯥꯟꯕꯗ ꯁꯤꯟꯅꯔꯝꯂꯒꯅꯤ꯫ ꯏꯆꯥꯁꯥ, ꯅꯈꯣꯏꯁꯨ ꯏꯄꯥꯅ ꯈꯜꯂꯤꯕꯁꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯥ? ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯆꯥ ꯑꯩꯈꯣꯏ ꯌꯥꯖꯔꯦ꯫ ꯆꯤꯡꯊꯥꯉꯥꯟꯕ, ꯅꯌꯥꯝꯕ ꯑꯩꯈꯣꯏꯅ ꯏꯅꯥꯎꯕꯨ ꯌꯥꯝꯅ ꯍꯟꯊꯅ ꯈꯜꯂꯨꯔꯤ꯫ ꯅꯌꯥꯝꯕ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯄꯪꯕꯁꯦ ꯇꯥꯏꯕꯪ ꯃꯥꯂꯦꯝꯄꯥꯜ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯦ꯫ ꯅꯌꯥꯝꯕ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ꯫ ꯇꯥꯆꯧ, ꯍꯧꯖꯤꯛꯇꯤ ꯃꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯊꯣꯛꯅꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯒ ꯂꯣꯏꯅꯅ
ꯅꯨꯡꯁꯤꯅ ꯂꯩꯔꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯤꯡꯊꯥꯉꯥꯟꯕꯅ ꯃꯌꯥꯝꯕ ꯃꯉꯥꯒꯤ ꯂꯨꯞꯈꯤꯕ ꯁꯅꯥꯒꯤ ꯍꯤꯁꯤꯡ ꯑꯗꯨꯕꯨ ꯇꯥꯎꯈꯠꯍꯜꯂꯛꯇꯨꯅ ꯄꯤꯔꯝꯃꯤ꯫ ꯃꯄꯥꯅꯁꯨ ꯃꯃꯥꯒ ꯃꯥꯒ ꯂꯧꯁꯤꯟꯕꯤꯔꯤ꯫ ꯆꯤꯡꯊꯥꯉꯥꯟꯕꯅ ꯃꯌꯥꯝꯕ ꯀꯣꯔꯧꯉꯥꯟꯕꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯔꯝꯃꯤ꯫ ꯃꯥꯅ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯕꯤꯒ ꯂꯩꯄꯥꯛ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯗꯨꯅ ꯊꯣꯏꯕꯤꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯕꯨ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯃꯇꯤꯛ ꯆꯥꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤ꯫